Marueba update khara mayam na thamjing ngasi Union Home Minister Amit Shah na Manipur gi security situation gi matang na review tawragani haidi Central dagi senior official amasum state government amasum atopa security forces sing hairiba high level meeting asida saruk gyagani hani su thajaneng oiriba paus na makatari thajaneng oiriba topa pam na Kuki militant sing no mai kapsilakre haidi Tenopal district Manipur police station ki manung sana laiba panjang dagi Kuki kulai pai bising na mai teikul tamna akan mamong na landarakhr haidi handuna kapki haidi thaudo si ngarang thul dagi horaga numidang athengba phawba kamnaki haidi adubu nakalani gi makta as open yaw khibagi pawdi leite haini su thajane riba paws na makatari Manipur top channel gi mekedi gi maru bi paws ng memna thamjagi ahan bada Idul Adha na lakpada MMW one proposal pirakli ingtapa Manipur ama oinaba thaudang lauminasi baboi kori mayo Zun taraga tereta pangthokadoriba haibadi ngasi pangthokadoriba Islam lining satpa maitai pangal isilinaw singi khwaidigi maruoiba numit ama oiriba ama Idul Adha na lakpada maru oina maitai pangal amadi miyamda Manipur maitai pangal welfare organization MMW ona ye proposal pirakli MMW gi president baboi kori mayum na thadorakpa chirol amana hai numit asina lakpada iramdam asida laiminariba kangluk furuk khudimaki marakta hena nungsinabagi mari edu chashinba oirasano loina haujik lamdam asida Mr. Miyam gi punchida asoba sapu ama piribasisu aikhoi masel ni haiba wakhalonda athubada hanagum ingtapa Manipur ama ohenanaba thaudang nominasi aseng bai khoi gi yeknaba kanano khangdun state asi ingtapa pamba state amani haibadu atop state singi mamangda utsi tawbutabu yaifa numit oiriba Idul Adha gi numit asida alagi akam sing mapung phana thauni minasi masina tana akam gi ona tainaba thaba amata aikhoina tawrosi adugum labu yamna senglaba numit asida anti social oiba mina ubada mitnaba thabak tawdanaba laikai laikai clubs SO singna khona minasi loinana June 13 pangthokadoriba Idul Adha numit asida kanagum lup amatana misa miyamda nungai roidaba thaba amata tawpigano sai kya masa phangludabagi awaba amata thamoida leitana numit asida Hasrat Ibrahim Khaliluhana mahaki masanupa Hasrat Albo Ala mahaki yathang matungina Qurbani tauna bhairakpada hara harau yaduna maki masabu Qurbani gidamak thoram pumloi luisinbada alana maki thamoi sengbadu khangbiraduna janta gi dumba pibiduna dumba du oina Kurba de du mapung phana pangthoki asumna mapugi yathangbu tung induna saliba maitai pangal ireisa singnasu mana ngamjaba thorang tawraduna Qurbani pangthokli namidasina lakpada tola taraba singnasu amat oina satminabagi mari adusu session halagani laiminariba kanglu khudimapu harauna saruk yaminaraga amat oina ekhoi maselgi nungsinabagi isiel adu hengat halasi haina serolasina makatarakli Atopa Paumana Irabat Foundation Manipur gi mapo kumon pangthokre Irabat Foundation Manipur IFM gi kungani pan suba mapo kumon thoram ngasi yai school da leiba lup asigi head office da pangthokre haidi lup asina thadorakpa chirol amana hai thoram asida lup asigi president case gopen luwang yauna thomi kya saryaki seolasin hai suri nomliba lawmi sinmi sing punsinduna lebak siraba tanja sida thabak kan suba thabak silau thidana suduna puthokuna lairaba khunai si manglom na pukhachi haina president case gopen luwang na mayek sina thamki khunai si gi leiriba phibam asida sel thungi awab kya si kokhangi hairabadi agriculture amasum allied department singda mai onsinduna puna thabak tawmina basangi thengnariba awaba kya tatok tasin tawduna khunai si manglom da pukhat pamathoktai aikhoi masel amaga hunnaduna ngangba phabana asumba sakpigi matamdu henkre chinjak tami pal tangdaba isagi pothoktana ningtamna sajaba manaba khunai ma sembo haiba Irabat Foundation Manipur gi nungda seliba madi lum phumduna leidiba isiel sing president tiliba miyamna masa khaina wanthok piduna khanki lob asigi kungani pan suba mapo kumona lakpada lawmi sinmi miyam de proposal pibaga loinana hauji oiriba phibam sida lawmi singna thengnariba issue kya sigi matangna nainaduna lawmi nasi miyam ninga naba leitana thabak sunaba wa khanakre haina su sirol sin haidi atopa atien ma pau khrana jeri gi awat pa leiriba sing mengkhat piu kokomi Jeribam district leiriba lenga ki tungan department sing award pa kya leiriba sing asi lenga na yengsin biduna district asigi miyam na thengnariba khudong sada basing ko wan biu haina
Koko Mina Lenga ki Puning Singsilakli, Loop Asigi coordinator Somendro Toksomna Fongdorakoda, Loop Asina Ziribam the Oiriba Kangluk Irangashina Soalaba Singamadi Awat Apakia Yengsinduna Laki, Ziribam Ginning Singkula Ladiba, Pamung Yankai Labor Hospital Siki Awatpa, Doctor Kerhandak Lenga Tarakpa Si Koko Mina Tagali, Makatana Hospital Siki Wat Libasing Lenga Atubra Mekapio. District asida lairiba tungan departments sing the staff amadi infrastructure sing award pa kaya lairiba si laingan athupada mention ma mathok tai loina ziribam da posting lakriba tungan departments sing staff sing su masa masa gi tawpham thokpa mathaudang ningthina tawbiu haina su phongdokhi atopa pawmana laingan section da badagi ziri da irang lakhibani ex minister biren Haukiba Sahigi me Ahumdigi Hona Manipur Sataragliba Kangluk Irang Asida, Ziribam district in Sahi Amahena, Santi Oineleraki, Adoba Handak Ziribam the Tolakliba, Kangluk Irang Asidi Langana section the Badagi Tolak Pani Haina, Hana Manipulangak Minister Oiramba, Asangbam Birena Fondurakli, Kangluk Irang Maram Oerga House Ziribam Vidyanagar Sport Complex, the Lanzena Duna Ladiba Miamda, Polam Kiamating Pang Malak for the ex minister Sina, Mataki Wapamasi Fonduk Ladunamang High. Ziribam the lady Bamiam Sahi Ama district Asida Santi Oinalaki, Adobo Handak Ziribam the Kangluk Irang Maramoraga, district Asigi Manung Hanjin the lady Bamitegi Yung Kia Kuki Kulai Pibisina, Maita Dokre, Langana Mapamasi the lady Bamio Singinamak, Ahen state security personnel sing Tazin Magamdri, Mashilenga Sig Asawa Aswebinaki, Mateng Pang Biki Concert Adu Ziribamgi Saruk Yakiba social activist A Surendra Saruk Yaki. Atopa Pawmana. Ziribamgi relief camp the lady by inmates sing the advocate team Amana Sana Tanamba Polam sing Teng Bankre. Ziribamgi Vidyanagar Sport Complex the Hangliba relief camp the songs of Louduna lady by inmates sing the advocate sing the saying Hawaii Yauna Sana Tanabaki Polam sing Mateng Bankre. Langaki advocate sing Yauna inmates sing the Teng Bankiba Dugamadi Lena advocate come social activist Ahong Sangum Surendra Kumana Fundo Kibada. Ziribam district Manipur ki Khwaidigi Maruoiba. Laifhamlen amasu oidiba mafam amani masida Ziribam yauduna Manipur oiba yaroi maramasina center amadi state lengana Ziribam district ki Boro Bekra sub division gi Soto Bekra bris manak amadi Boro Bekra police station manak state force ki battalion ani thambiyo Tha tara mari sujilaglaba Manipur gi irang asina miyam kham thengna wari irang asina maram oiduna Ziribam da hangdiba relief camp sing asi Ziribam gi MLA Asabudina Mathauta Tabak Paikatuna, MLA gi area development fund gi sentang kaithoktuna, Awa Taraba sing the Mating Pangpam Tui. Masidana tana district asida oiriba phibam pungkun mari monitor topam tui haki. Tengmang khongset adu asangwam Beren L Dizamani case Iboyama SES School, Bimol Chandra yauna media advisor Kundrakum Raskumar Mangangshu Sarbyaki. Atopa Pawmana Mahiroi Singi career counseling pangthoktuna mai Paglakraba sing puning thakre. The Social and Cultural Development Center SOC DEC Wangjung Thawal Bising Sinduna Mai Masingilam the Mai Paglaklaba Wangjung Wongkai area gi miyo singbo taram oktuna relief camp the leiba mahiroi sing yauna sahi sigi class 10 amadi 12 examination the Mai Paglakraba mahiroi sing da asamba mana sing lantoktuna puning thakre. Wangjung High School gi complex ngasi pangthoki ba thawrama duda DM College of Science ki thabak gi pothara ba principal elangba zaduna athoiba mithung SOC DEC ki president Rosen Thongamna thawrama pumati Wangjung High School gi headmaster Thongam Gonindron akanaba mithunglin oine sarwyaki loinana senior career guidance counselor Sanjanwam Shilomi Wangjung digi chartered accountant Songtham Sanjoy amasum Sawyama High Secondary School gi lecturer Moirangte Muhindrona special guest sing oine sarwyaki Mai masingi lamda mai paglaklaba Wangjung Wangkai area digi taram okraba sing adudi physics da doctorate fangdura hauji Shri Gaurav Govind Girls College Khurai the assistant professor oidibi doctor Laren Lakpam Anju Sanu Manipur doctorate fanglaba duka haujingna ningthaukhonggi Mangol Nganbi College the assistant professor oiriwa Naurem apan bamitei kumja English ngani kungo homdai NEET qualified oirabi Mahima ngangom amasum Laren Lakpam bemase sayesigi zida mai paglaklaba Laren Lakpam pibarelni loinana sayesigi class 10 madi 12 examination mai paglaklaba mahiroi punan nifuga mangada asamba khudol tamdana pungning thakotki Masigi manungda mahiroi kunga mathoi the relief center da leiba mahiroi singi mahiroi singna saruk yakhi banga sigi thawrama duda
career guidance ki matang na marik sumbu wafam kya thamladuna career counselor as Silomina phongdokhibada mahiroi singna tungi lambi da mai paklakna bagi ahanba lambi asi tamliba textbook sing mamutana khangba sini lower class in the English amasu mathematics ningthi na hairakpa mahiroi singna tungda laksari JEE natragana NEET examination da subject ani asi hainaba mahiroi singna thoina awaba mayungnadi mi amagi magunda yenglaga career sembi yaroi masagi apamba lambi du da career semgadabani puksial singna hotnaba kanba haibasi tangai fadabana ki mana makha taraduna masagi sahi taragani thoi suraba mahiroi psychologist amagi manakta puba yare maduna angang adugi tungi punsida career choice tawbuda line thokali parental counseling asisu khwaidigi maruoiba hiramamani Manipur hiramasi da thawai yawbagi sang wali masigi aswebasi sumthoksi Manipur sel tungi phibam phataba imung singi mahiroi sing career sembada lamkhangda tokiba masing yami hauziki matamda asoba company kayana scholarship kya pire educational loan su laire maramasina hiramasida akhangai sing tanabiyo haki loinana thauramadu wangang kiba mahiroi singna su mahiroi singna thaksi khaksi naiba oja singda thawgolon utpamadi matambu likna sejinabana mai pakpagi lambi oi haiba wafam su thamnaki thauram asi sinmagi matangda SOC DEC ki thoram ngangom surjena mahiroi singna mai tamningnabagi inot ama pinabagi panamda career counseling asi pangthokpani loinana wangjingda human resource asi sokhanaba panamda haurakliba mahiroi singna mana mathum lanthokhtuna pung thogatpani haikena su pausda makhatana palakli makhasa tharak poina to papam isokul gi awaba mayu nariba imung singda mateng pangkhre hadak nong kana subadik ising saudun awasa theng phangkhraba nambol kendra gi manung chanbe isokul gi imung singda sampak sayok sankar seba samarpan bharat vikas parishad BBP Manipur Prangi Mating Loinana Social Development Institute Isok Amadi Sayatap Foundation Samnana Sinduna Sangdavi Yadra Tengmang Polam Sing SBI Isoki Campus Nangasi and Tokre Tengmang Polam Sing and Tokiki Thoramda BBP Northeast Ki President Moirang Them Premjit PBP Manipur Prangi former President ODB Rimski former Director Dr. Hema Priyosaki BBP की Regional Secretary Sampak Architect B Krishna Kumar Sharma madi atai thomi singsu saru yakhi tengmang piba tu the seng asa thau thum alu phisu naba detergent scandal yauna nom gi sangdaba yadraba polam sing isawgi awaba nanglabi imung gi yenthoki amadi SBI gi thomi sing da pukriba sainaba sonu singsu kusinaki aduga hausi koina di myam pau sistema tang se lusinjarage masu myam puna nobo update ngaminase